Manipur. Maming asi ahanba tabamaktada aina kayagi matik nungshiki. Chahi ahumgi mamangda ai maming asi khangkide. Maramdi mafam asi laibak asigi yamna manung hanjanna laiba ching singi marakta laiba aduga chathok chasinsu yamna waba mafam amane. Aina izagadoriba asi geography gi oiba marolsing lairik nachade. Aduna lamdam asi karamba latitude ta karamba longitude ta lai haibana chingbadu ai sugaina haijararoige. Yamna araiba description oina Manipur hairiba valley natragana tampak asi kasar Cabo Valley amadi Kohima gi marakta lay. Masi chinglon tarukna koishinduna lay. Aduga India gi oiba mafam ayambadagi khara thaptoknasu lay. Yamna fajaba mafam amasune. Male masida fajare hainariba mafam sing asidagisu hena fajaba mafamne. Mi tanariba mafam sing asina amukasu hena fajay. Aduga mi tanaba yadraba suklaba umang sing asisu onthokna fajakre. Mi amatana masida khongul tarudri. Aduga mafam asi mi tadaba taragasu holok hairiba amuba machugi yong asina kappa laubagi makholsing amadi numidangi matamda tapaiba ucheksingna machinjak thibagi damak kappa laubagi makholsingna pumnin ninba mafamne. Aigi puroibabu Manipurgi political agent oinabagi damak pham lanthorakiba matam aduda aikhoi India da leirakidaba tha yamsilakle. Matam aduda mahak silheta junior position amada thau puduna leikhi. Silhet hairiba mafam masida aikhoi matam yam tinasu leirai. Aduga muksu mafam adu thoidok hendokna yamna nungaina leirakiba mafam amasu oikide. Adumakpu junior officer oibanina maduda nungaite haidana aigi puroibanasu karimata wakatluba leikide. Nongma khanghaudaba yuk amada Manipurgi offer letter lakhiba matam maduda aikhoi yamna harauki. Aikhoina khanki junior officer oirambadagi achauba position political agent nama oirakpa haibasi aikhoida atukki matik kanaraba mayam amadi nungaiba kaya amasu phanglagani haidana. Residency aduda aina mistress oirugadoribane. Aigi damak seba taubinaba haidana miyoi kaya amasu leigadoribane. Aduga muksu aina chathokpa matamdaga guard of honor taubidana mayamna aibu okpigadoribane. Hairiba singasi khallubada aihak yamna nungaikhi. Loinana mafam aduda aina leirugadoriba yum adu yamna chawba yum oirugadoribane. Yum aduda chawraba lampak mayam amasu leigani. Aduga aigi wakhal asida aikhoina Englandda nungaina leikhiba mawong adudagi henasu nungaigani haina uba phangki. Aigi puroiba Frank mahaksu mangai. Mahakna pamjeriba polo sanaba sisu mafam asi yoba matamda nungtigi hapta khudingi sanaba phanglani khanjaki. Amadi mahaki nongmai adu sizinaraga mafam aduda leiriba kaising nongmaina kaptuna sadanba phanglagani. Amasung sanaruraga halakpa matamda yumgi berendada lam nganu yaiduna chaba phanglagani haina mahaksu yamna haraujaki.